ꯑꯗꯣꯝ ꯒꯥꯔꯤ ꯃꯆꯥ ꯗꯔꯀꯥꯔ ꯑꯣꯏꯕꯤꯕ꯭ꯔꯥ? ꯁꯨꯞꯅꯒꯤ ꯃꯤꯅꯠ 30ꯒꯤ ꯃꯅꯨꯡꯗ ꯗꯣꯀꯨꯃꯦꯟꯠ ꯏꯆꯪ ꯆꯪꯗꯅ ꯚꯦꯁꯄꯥ ꯑꯃꯗꯤ ꯑꯦꯄ꯭ꯔꯤꯂꯤꯌꯥꯒꯤ ꯑꯄꯥꯝꯕ ꯃꯣꯗꯦꯜꯁꯤꯡ ꯁꯨꯞꯅꯗꯒꯤ ꯂꯨꯄꯥ 10,10 ꯈꯛꯇꯪ ꯄꯨꯊꯣꯛꯄꯤꯗꯨꯅ ꯂꯣꯟ ꯑꯣꯏꯅ ꯂꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ 9089895330 ꯑꯃꯗꯤ 9615823252 ꯇꯨꯂꯁꯤ ꯃꯣꯇꯣꯔꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯊꯥꯡꯃꯩꯕꯟ ꯑꯃꯗꯤ ꯁꯉꯥꯏꯄ꯭ꯔꯧ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯉꯁꯤꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯇꯔꯝꯁ ꯑꯦꯟड ꯀꯟꯗꯤꯁꯟ ꯑꯦꯄ꯭ꯂꯥꯏ꯫ Good afternoon, ELITETV ki test of cartoon ki mahau ming tabirisu hamatara mokchari muru ngasi imphala phongba pause singi cartoon singda cartoon nisina kari hainu liba kari phono liba kari wakal khalan liba bido myamda sandokna thamjaba adum program ni hamade lokhas ge sanga express ki onthok panida haibsda onthok panida haiba cartoon sing bio khoi BBS ki di khoi am tamda khoi gi aina haijabdu ni sa uche kari krasida base torakanda praja singda khangan ba adum cartoon ni tawi ada tenawa ni se uchek ki faida tu ngwai sanabani wa yengu bot mamang da powder thab tu lambi da last day ram phajare hot akhoi gi pot hol ngak ta ngai re lambi maya sida khoi da uchek akhoi gi u pami tu ngamona haibni bot nang na ba na sida sida powder te no teram me am da jidi pura nong tarak pa di pot hol ole sida da amas nai re yeng ba da ka lu jajat urakini Singapore olam dai gi hore ini no koi mamang dem hai gre Manipur se Singapore olan doini hai dana tuan tuan ba koi Singapore dona koi kaithel da khoi ram da che machet am da tahalo hai ba phongdo ki ba me am lai gre do haji fauda adu ki sarkar do gi makha da tharak ni lai se do haji karam ba film de lai ri gi jaga jaga sing da lambi thong gi film si kamai lai ri gi do me am ne khanga bu pham de do na ain hena sanu tak tra ga su koi lambi si koi election me ya nak selak pa swai tum to bu du de do na koi MP elections di kya to do ma di khoi general election la ka ji di khoi chong thong khoi ki lekai khuding da khoi last tha ba khot pa adum una ba duni aduna adadi nangna mana bot me ya gi nangna ma torom ba du kitang to di long lasting oi da ba pisa me am are ma da mangan ba khoi ni haija ba duni ko priority si sahi manga sida chahi amana health sector da chahi amana education sector da chahi amana khoi gi lambi thong da mai toraka na fatna siam ka da priority pi da kana siam kana mai to dikha sa khoi bo egdara khoi India ne ningka tamba 76 years sur about ta khoi gi film je kamai le ri ge che pai phang da ba jega me am le ri to ti sing pasak u da si gi ba me am su yaw re aduna sum gi film se mani pu si da le re ha da message be ba cartoon ni ha da agi mai ke di tham jage atang da le sina khoi sana le ba ki loire da na hai ba sini loire da na si da khoi imu munung wai sana ba ni ade da mai di pi sina hai irang han thar ba ni na Hangang bidu momodok na bani da ada hangang bi ji kana bayam khang bani ma no la bani la ada da ma na haire magi momod minok to lan nang la miam da su khra nok pa phangalu hayu da na thai no pa to harak padi the piece na khuma ka do ni the pas na oi irang khan thare bani na hangang bi do momod no la bani da hangang bi ji kana khang bani khoi haire da ga su kana thole bu court ne ngak tani da hangang bi do momod no bani da hanak mathak mai hanak marak mai thok maka adum khara lam u bani adane mai ni pin haire magi momod minok to lan nang laba miyam su khara nok pa phangalu hayu dana na relief camp da lai riba karam kana mi hanjang da khalliba more da hanjang da bagi suna kanda aduga dolai thabi gi lai riba miyama suma miyam su khitang phangalu dana haidana phongdok bofam ni aduna silli sarkar sina su dum silli adubu hena to honing budo aduga apam budo phongdok ba cartoon ni haidana thamjage mathang da lai sina khoi pongna phamgi balu he haibdu ni balu he chida sasu khoi mate mena wari sana bani imungi mamang dana laira ba han thalani haujina amuk santi lehelani nomai kapadi lepte thabak pakhat padi ude na sarkar sida kitang praja singna kari phawrige si tapna adum khara
ꯌꯥꯅꯤꯡꯗꯕ ꯂꯩꯕꯁꯤꯡꯁꯨ ꯎꯠꯊꯣꯔꯛꯄ ꯑꯗꯨꯒꯨꯝꯕ ꯀꯥꯔꯇꯨꯟꯅꯦꯅ ꯊꯝꯖꯒꯦ ꯑꯗꯨꯅꯦ ꯃꯃꯥꯡꯗꯅ ꯑꯩꯈꯣꯏ ꯂꯥꯏꯔꯕ ꯍꯟꯊꯍꯜꯂꯅꯤꯅ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯁ꯭ꯀꯤꯝ ꯇꯧꯗꯅ ꯈꯣꯠꯇꯅ ꯇꯧꯕ ꯍꯧꯖꯤꯛꯅ ꯑꯃꯨꯛ ꯁꯥꯟꯇꯤ ꯂꯩꯍꯜꯂꯅꯤ ꯍꯥꯏꯕ ꯑꯗꯣ ꯅꯣꯡꯃꯩꯗꯤ ꯀꯥꯞꯄꯗꯤ ꯂꯦꯞꯇꯕ ꯑꯗꯨꯅ ꯊꯕꯛ ꯄꯥꯏꯈꯠꯄꯗꯤ ꯎꯗꯦ ꯑꯗꯨꯝ ꯆꯤꯟꯗꯅ ꯉꯥꯡꯗꯅ ꯂꯩ ꯍꯥꯏꯕꯒꯤ ꯑꯗꯨꯝꯕ ꯃꯐꯝ ꯑꯃ ꯊꯝꯕ ꯀꯥꯔꯇꯨꯅꯤꯁꯁꯤꯅ ꯐꯣꯡꯗꯣꯛꯅꯤꯡꯕꯒꯤ ꯃꯐꯝꯅꯤ ꯍꯥꯏꯗꯅ ꯑꯩ ꯊꯝꯖꯒꯦ ꯃꯥꯒꯤ ꯂꯩꯔꯤꯕ ꯗꯥꯏꯂꯣग ꯑꯗꯨꯒ ꯃꯥꯒꯤ ꯎꯔꯤꯕꯁꯦ ꯁꯔꯀꯥꯔꯁꯤꯗ ꯈꯤꯇꯪ ꯄ꯭ꯔꯖꯥꯁꯤꯡꯗꯤ ꯏꯄꯦꯟ ꯄꯦꯟꯅꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯃꯃꯤ ꯑꯃ ꯂꯣꯏ ꯇꯥꯕꯗꯨꯅꯤ ꯍꯧꯖꯤꯛ ꯀꯥꯔꯇꯨꯅꯤꯁꯁꯤꯅ ꯊꯝꯃꯛꯏꯁꯦ ꯃꯊꯪꯗ ꯂꯩꯁꯤꯅ ꯑꯩꯈꯣꯏ ꯅꯥꯔꯣꯜ ꯊꯧꯗꯥꯡꯒꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯑꯗꯨꯅꯤ ꯍꯋꯥꯗꯣ ꯂꯩꯔꯥꯡꯗꯣ ꯍꯥꯏꯕꯁꯤꯗ ꯑꯩꯈꯣꯏ ꯀꯥꯔꯇꯨꯟꯁꯤꯗ ꯌꯦꯡꯕꯤꯌꯨ ꯃꯣꯏꯅ ꯎꯠꯂꯤꯕꯁꯦ ꯃꯌꯥꯝ ꯃꯥꯡꯗ ꯋꯥ ꯉꯥꯡꯕꯅꯤ ꯄꯕ꯭ꯂꯤꯛ ꯄ꯭ꯂꯦꯠꯐꯣꯝꯗ MLA ꯃꯤꯅꯤꯁꯇꯔꯁꯤꯅ ꯀꯔꯤ ꯍꯥꯏ ꯃꯄꯥꯟꯗꯒꯤ ꯃꯤꯅ ꯌꯦꯜꯍꯧꯃꯤ ꯍꯥꯠꯄꯅꯤ ꯏꯟꯗꯤꯌꯥꯅ ꯈꯪꯂꯦ ꯊꯦꯡꯅꯁꯨ ꯊꯦꯡꯅꯅ ꯌꯥꯝ ꯍꯔꯥꯎꯖꯕ ꯍꯥꯏꯇꯥꯔꯦ ꯍꯧꯖꯤꯛ ꯃꯌꯥꯝ ꯑꯃ ꯂꯥꯎꯅꯔꯤꯕ ꯃꯌꯥꯝꯗꯨꯅꯤ ꯑꯩꯈꯣꯏꯒꯤ ꯄꯥꯔꯂꯥꯃꯦꯟꯗ ꯍꯥꯏꯈꯤꯕ ꯑꯗꯒꯤ RSSꯀꯤ ꯆꯤꯞ ꯃꯣꯍꯟ ꯚꯒꯋꯠꯅꯒ ꯍꯥꯏꯈꯤꯕ ꯃꯌꯥꯝ ꯑꯃ ꯍꯟꯗꯛ ꯄꯥꯎꯗ ꯐꯣꯡꯗꯣꯛꯏ ꯃꯌꯥꯝꯗꯨꯅꯤ ꯃꯄꯥꯟꯗ ꯈꯨꯠ ꯌꯥꯎꯔꯤ ꯍꯥꯏꯕ ꯏꯕꯟꯗꯨꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯒꯤ ꯒꯣꯚꯔꯅꯔ ꯑꯅꯨꯁ꯭ꯌꯥ ꯎꯏꯀꯦꯅꯁꯨ ꯐꯣꯡꯗꯣꯛꯈꯤꯕ ꯃꯌꯥꯝ ꯑꯃ ꯂꯩꯔꯕꯗꯤ ꯑꯗꯨꯅ ꯍꯧꯖꯤꯛꯇ ꯇꯞꯅ ꯇꯞꯅ ꯒ꯭ꯌꯥꯟ ꯇꯥꯔꯦꯅ ꯍꯔꯥꯎꯅ ꯉꯁꯤꯒꯤ MLA ꯃꯤꯅꯤꯁꯇꯔꯁꯤꯅ ꯐꯣꯡꯗꯣꯛꯄꯅꯤ ꯃꯄꯥꯟꯗꯒꯤ ꯃꯤꯅ ꯌꯦꯜꯍꯧꯃꯤ ꯍꯥꯠꯄꯅꯤ ꯏꯟꯗꯤꯌꯥꯅ ꯈꯪꯂꯦ ꯊꯦꯡꯉꯁꯨ ꯊꯦꯡꯅꯅ ꯍꯧꯖꯤꯛꯀꯤ ꯂꯩꯔꯤꯕ ꯈꯪꯉꯛꯄ ꯇꯞꯅ ꯇꯞꯅ ꯃꯗꯨꯒꯤ ꯈꯪꯉꯛꯄꯗꯨꯅꯤ ꯂꯥꯛꯏꯕꯁꯦ ꯃꯊꯪꯗ ꯂꯩꯔꯤꯁꯤꯅ ꯑꯩꯈꯣꯏ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤꯅꯤ ꯄꯤꯄꯜꯁ ꯀ꯭ꯔꯣꯅꯤꯀꯜꯒꯤ ꯊꯔꯁꯗꯦ ꯊꯤꯌꯦꯇꯔꯤꯁꯤꯅ ꯁꯤꯗꯩꯗ ꯋꯥꯔꯤ ꯁꯥꯟꯅꯔꯦ ꯃꯥꯒꯤ ꯋꯥꯔꯤ ꯁꯥꯟꯅꯕꯁꯤꯗ ꯉꯁꯥꯏ MLA ꯃꯟꯇ꯭ꯔꯤꯁꯤꯅ ꯁꯥꯎꯅ ꯍꯥꯏꯕꯗꯨꯅꯤ ꯃꯥꯒꯤ ꯁꯦꯟꯁꯤꯗꯀꯣ we had no infighting ꯑꯩꯈꯣꯏ ꯃꯔꯛꯇ ꯈꯠꯅꯕ ꯆꯩꯅꯕ ꯑꯝꯇ ꯂꯩꯇꯦ only that ꯀꯩꯅꯣ ꯍꯥꯏ ꯀꯥꯟꯗ ꯃꯗꯨꯗꯤ ꯀꯩꯅꯣ ꯀꯥꯟꯗ we had a heated discussion ꯍꯦꯛꯇ ꯃꯔꯩ ꯑꯀꯟꯕꯤꯗꯅ over hot issues ꯑꯆꯧꯕ ꯁꯥꯊꯤꯕ ꯏꯁꯨꯁꯤꯡꯒꯤ ꯃꯇꯥꯡꯁꯤꯗ ꯑꯩꯈꯣꯏ ꯍꯤꯇꯦꯠ ꯗꯤꯁꯀꯁꯟ ꯇꯧꯕꯅꯤ ꯑꯩꯈꯣꯏ ꯈꯠꯅꯕ ꯂꯩꯇꯦ ꯑꯟꯗꯔꯁꯇꯦꯟ ꯈꯪꯉꯦꯗꯅ ꯑꯩꯈꯣꯏ ꯁꯥꯎꯅꯕ ꯃꯥꯒꯤꯗꯣ ꯑꯩꯈꯣꯏ ꯍꯤꯇꯦꯠ ꯗꯤꯁꯀꯁꯟꯁꯤ ꯀꯃꯥꯏꯅ ꯑꯣꯏꯒꯗꯒꯦ ꯑꯗꯨꯗꯤ ꯃꯌꯥꯝꯅ ꯈꯪꯉꯦ ꯑꯗꯨꯅ ꯉꯁꯥꯏꯒꯤ infighting ꯍꯥꯏꯗꯨꯒ hot discussion ꯑꯗꯨ hot issues ꯑꯗꯨꯒ heated discussion ꯑꯗꯨꯒꯤ ꯄꯣꯠꯇꯨꯅꯤ ꯑꯗꯨ ꯋꯥꯍꯟꯊꯣꯛꯇꯨ ꯃꯤꯅꯤꯡꯐꯨꯜꯗꯨ ꯀꯩꯅꯣ ꯍꯥꯏꯕꯗꯨꯅꯤ ꯑꯩꯈꯣꯏ ꯃꯔꯛꯇꯗꯤ ꯁꯥꯎꯅꯕ ꯀꯩꯝꯇ ꯂꯩꯇꯦ ꯑꯗꯨꯒ ꯃꯅꯨꯡꯗ ꯌꯦꯠꯅꯕꯗꯣ ꯌꯥꯝ ꯆꯥꯎꯅ ꯌꯦꯠꯅꯕꯗꯨꯅꯤ ꯍꯧꯖꯤꯛ ꯎꯔꯤꯁꯦ ꯑꯗꯨꯒꯤ ꯄꯣꯠꯇꯨꯗꯨꯒꯤ ꯑꯗꯨꯗ ꯕꯦꯁ ꯇꯧꯔꯀꯥꯟꯗ ꯐꯣꯡꯗꯣꯛꯄ ꯀꯥꯔꯇꯨꯟꯅꯤ ꯍꯥꯏꯗꯅ ꯊꯝꯖꯒꯦ ꯑꯗꯨꯅ ꯉꯁꯤꯗꯤ ꯈꯕꯔ ꯑꯃꯅꯤꯁꯨ ꯀꯥꯔꯇꯨꯟ ꯄꯨꯊꯣꯛꯇꯕ ꯌꯥꯎꯔꯦ ꯑꯗꯨꯅ ꯈꯤꯇꯪ ꯇꯦꯜꯂꯦ ꯃꯁꯤꯗꯃꯛꯇ ꯋꯥꯔꯧꯕꯤꯔꯣꯏ ꯑꯗꯨꯅ ꯉꯁꯤꯒꯤꯗꯤ ꯑꯗꯨꯝꯕ ELITE TVꯒꯤ ꯇꯦꯁ ꯑꯣꯐ ꯀꯥꯔꯇꯨꯟꯒꯤ ꯃꯍꯥꯎ ꯃꯇꯥꯡ ꯑꯁ꯭ꯋꯥꯏ ꯂꯣꯏꯁꯤꯟꯖꯔꯦ ꯃꯤꯠꯌꯦꯡ ꯇꯥꯕꯤꯔꯤꯕꯁꯤꯡꯕꯨ ꯑꯃꯨꯛ ꯍꯟꯅ ꯈꯣꯏꯔꯝꯖꯕ ꯂꯣꯏꯅꯅ ꯀꯥꯏꯅꯗꯕ ꯌꯥꯊꯪ ꯅꯤꯖꯔꯤ ꯄꯤꯅꯕꯤꯔꯁꯤ ꯑꯗꯣꯝ ꯒꯥꯔꯤ ꯃꯆꯥ ꯗꯔꯀꯥꯔ ꯑꯣꯏꯕꯤꯕ꯭ꯔꯥ? ꯁꯨꯞꯅꯒꯤ ꯃꯤꯅꯤꯠ 30ꯒꯤ ꯃꯅꯨꯡꯗ ꯗꯣꯀꯨꯃꯦꯟꯠ ꯏꯆꯪ ꯆꯪꯗꯅ ꯚꯦꯁꯄꯥ ꯑꯃꯗꯤ ꯑꯦꯄ꯭ꯔꯤꯂꯤꯌꯥꯒꯤ ꯑꯄꯥꯝꯕ ꯃꯣꯗꯦꯜꯁꯤꯡ ꯁꯨꯞꯅꯗꯒꯤ ꯂꯨꯄꯥ 10,000 ꯈꯛꯇꯪ ꯄꯨꯊꯣꯛꯄꯤꯗꯨꯅ ꯂꯣꯟ ꯑꯣꯏꯅ ꯂꯧꯕ ꯌꯥꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯄꯤꯖꯔꯤ꯫ ꯑꯀꯨꯞꯄ ꯃꯔꯣꯜꯒꯤꯗꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ 9089895330 ꯑꯃꯗꯤ 9615823252 ꯇꯨꯂꯁꯤ ꯃꯣꯇꯣꯔꯁ ꯄ꯭ꯔꯥꯏꯚꯦꯠ ꯂꯤꯃꯤꯇꯦꯗ ꯊꯥꯡꯃꯩꯕꯟ ꯑꯃꯗꯤ ꯁꯉꯥꯏꯄ꯭ꯔꯧ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤ ꯃꯥꯡꯍꯟꯕꯤꯒꯅꯨ ꯉꯁꯤꯃꯛ ꯀꯣꯟꯇꯦꯛ ꯇꯧꯕꯤꯔꯛꯎ ꯇꯔꯝꯁ ꯑꯦꯟड ꯀꯟꯗꯤꯁꯟ ꯑꯦꯄ꯭ꯂꯥꯏ